mayam akhoi ngasidi paratha oina hujarage paratha se si asirvad ata se aside oina tawjarage asirvad ata si khangde engonda di chana bagira yamna hawbadawna su tawe aduga ata atai su sijanarame ba aduna takpaje yam nungai ba khara watpa aigi se sigi bowl se macha ani tawjarage thum khidang hapsage thum khidang hapsage aina ngasi tawjadoisi aloo paratha ga onion and tomato paratha thau kita hapsage thotnaba thau se yamdi hapsarege kitang hapsage aduga paneer amsu thongjadoini sigi tansiga jajana baduga sigi ahan bada sumaina okhai birane aduga akoina tan totpiba matamda ising se kidang kidang dang hapaga hana totpiu adana tataraga di kaigum kanda ising haijallaga yam yamangi basu yawe chang yengaga tan si totpa loire sumaina sofa hena sida ising natraga thau kitang khaktang mathak sida yamdabida taibiraga yamna di taibi gano pet malaga su takpa nungaite kan malaga su nungaite aduga makum se khumjanbira thambigran ai thau si sare ai hoji paratha gi sida tomato ga onion ga gi filling du sem na bagi ai hojarage han bada thau si sare tilawan thada jarage moro atek pa ni moro si yam hapdre maram di horen aina paneer thongba da su paneer thongba ga chaga da banina matang brown sare kan tomato se mo hapsare tilau se khara brown sare adu de ai se tomato se mo hapsin jarage ai masala se hapsin jarage morok se kadang hapsin jarage black pepper khara hapsin jarage जीरा से खा हसन जरा के कोरिएंडर खा हसन जरा मसूर से खा हसन जरा के मटन मौजा के तो थुम से जो खा हसन जरा के सिंगातंग पत्थन जरा के आई किसे मुल्ले मुथचरगे पनीर अमुक थोंगजरगे पनीर से मुक थोंगजरगे आई थाव से सारे अहानबदा पनीर से सुमाइना हिंग हापिरगसु याय अदुबु आई हाइफे तावथोगा थोंगबदुना हावे आई ओइना दि अदुना आई पनीर से हाइफे तावथोसगे आई सिदा हापतोइबा मचाल सिंसे आई सिदा खामेन असिंबा मीडियम साइज की अनि अमा अदगी ओनियन मीडियम साइज की अनि अमा अदगी तरका गे आई मोरो अकंग बसी तवजगनी जीरा गा तरका तोरसु याबनी अदो अखोई इमुंगदा जीरा पामदबसु यावे अदुना अदुदि तवजरवे आई अहानबदा पनीर से थातजरगे आई पनीर से पूरा होना तौथोगदब नते हाइफेटंग चावदबनी यारनी आई थांगजरगे अहानबदा आई मोरो अकंग बान थातजरगे तरकागे सिना महाव मनम नुसिबा यामना हेले तिलो हपसन जरगे तिलो से ग्राइंड तौजरगा ले जरबनी तिलो मपुम अनि मीडियम साइज की तिलो से ngai hang obiraba matungda khamena sin base moksi jo khamena sin medium size ki ani ni aina grind tawjara thunjabani mai se kitale khajage
ꯁꯤ ꯑꯃꯨꯛ ꯃꯨꯟꯅꯕ ꯁꯤꯁꯦ ꯉꯥꯛꯇꯪ ꯉꯧꯔꯒ ꯑꯩ ꯃꯁꯥꯂꯥꯁꯤꯡ ꯍꯥꯞꯆꯒꯦ ꯃꯈꯨꯝ ꯈꯨꯝꯖꯤꯟꯖꯒꯦ ꯃꯁꯥꯂꯥꯁꯤꯡ ꯍꯥꯞꯆꯤꯟꯕꯤꯕ ꯌꯥꯔꯦ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯈꯔ ꯍꯥꯞꯆꯔꯒꯦ ꯑꯩ ꯃꯆꯨ ꯈꯔ ꯍꯥꯞꯆꯔꯦ ꯖꯤरा पाउडर खरा हापचरे कोरिएंडर पाउडर खरा हापचरे दुगा मोरक मचू खरा हापचरगे मई से लैथबिरगा ngobio mayamna paste ngobu matamda mai leidaraga ngobiraga masadagi sumaina macha thau sumaina sobadawna thorakaneba adu thokriba mai leidaraga ngobio aduda mahau hen gani adu ai gisi thoe paneer sai hapchan jarage paneer sidika ngantang minute ani gumba ngobirani minute ani ohum gumba ai singata ngozaraba matung sidda aina ising khara sahan jaraga thamjabani si hapchan jarage mai sele khachage ising ki chang ti yengdiraga adumna pambi bagi gravy si nanghan bana pambi bra nanghan bana pambi ba matungina mai toga ai thum jo hapsa jarage mai si medium flame da thamjare ai thum ja hapchan jarage thum chang yenga hapiu mayam ya amagadi no aite aduga ai atang songan jarage mai si medium flame da thambiraga आई पनीर लोइजरे अदुदी मथचरगे तन अमुक तकचरगे पराठागी आई तन सिंगसे सिदा लैजरे तन सिंगसे हाना तकथोकचरगे मतुम फसना तापीरगा तन सिंगसे मयाइदा हापगा आई फिलिंग तोबदुदी तौजरगोय मरमदी आई हासी उचगदोइसी अदुमाइना तौबा मतमदा करिगुमा कांदा काई थोरकसु यावेबा अदुदी हदि पराठादो अखोगी चानिंगागा अदुमाइना फजना फोम तादेना हदि हौदबसु यावे अदु आइना हासी अदुगी मथकता फजना अखोइना तकपा हैता तारगदि अखोइना फिलिंग तौरिबा पोतो अकोइबदा पुरा चाइथोक ngamdaba adu aina ngasi tawjagadoi sidi akoibada pulak kamai chaithokani adu adusu ai utjarake yam tan se aina loin takhoga sida leijare adudi hojik fill up tawrage ama mayai da hapa tatpadi kai guma kanda hadi yam experience leitaba oi targadi loin sandoga akoina hapningi ba page si yawba ngamdeba adu ai gi sidi oh sorry mai loin sandoga aduga sigi mataksida sumaina papa manana tapiyu ko sumaina tallama semu hapsan jerani aduga haipetang yang kanna namda bida haipetang sumaina tapiyu sidi paratha takpa hitaba mejo dum jabi bayani sumaina tapiraga aduga mapan jina thukpa yai ba ko mayam aduna sigumba fork kum spoon lebi taragadi sumaina mapan jida sumaina troga लोइरे आलू की तुसु सुमाई तौजरगे ai ina matha thangde adudi sida lei ko paratha se hauba hore kem ta khang se kem ta tai de koina madi keno se butter gumba je yam pam oi je baduna pana oina tai ge ba adu se olaga last ta pana khara oina tai ra ge na magi se sigi se khamen sin ga ti loga ta budune si masina sida ipu khamon ko thala thambi ha ba butter se oina madi yam de pakam tan tai ra ge kam khat le phajana ya ra ya mapan si mapan ya ra dudi mathang sina sina ai sa ai si bena ai di alu pa me ba na alu me hap jale duga kano khamen sin bane ti long ne tawre paneer ma cha ma so hap jale ai je
ꯑꯩꯁꯨ ꯅꯝꯗꯕꯤꯗ ꯆꯥꯕꯅꯦ ꯃꯃꯦꯅ ꯀꯥꯡ ꯐꯖ ꯑꯗꯨꯗꯤ ꯁꯤꯁꯨ ꯃꯨꯜꯂꯦ ꯃꯁꯤꯁꯨ ꯊꯥꯡꯗꯣꯔꯒꯦ ꯉꯁꯤꯒꯤ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯑꯩꯈꯣꯏꯒꯤ आलू पराठा अमा लेजरे ओनियन का टोमेटो पराठा अमा लेजरे पनीर अमा थोंजरे मोरोक अचार अमागा अदुदि चाजरगे हेलो मयाम अखोई ngasi चाजदोइसी पराठा गा पनीर गा ꯑꯩꯈꯣꯏ ꯏꯅꯨꯡꯒꯤꯁꯤꯅ ꯀꯩꯅꯣꯅꯦ ꯑꯂꯨ ꯆꯥꯅꯤꯡꯗꯦꯅ ꯈꯥꯃꯦꯟꯁꯤꯟꯒ ꯇꯤꯜꯍꯧꯒ ꯑꯩꯅ ꯈꯥꯃꯦꯟꯁꯤꯟꯒ ꯇꯤꯜꯍꯧꯒ ꯑꯂꯨꯒ ꯃꯥꯏꯅꯥꯟꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯆꯥꯔ ꯁꯤꯁꯦ ꯑꯃ ꯃꯅꯨꯡꯗ ꯍꯥꯞꯄꯤꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯄꯅꯤꯔ ꯊꯣꯡꯕꯅꯦ ꯈꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯡꯗꯣꯛꯑꯦ ꯀꯣꯠꯂꯒ ꯑꯣꯏꯅ ꯆꯥꯔꯒꯦꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯀꯣꯠꯊꯔꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃꯅ ꯄꯔꯥꯊꯥꯁꯤ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯤ ꯀꯨꯏꯔꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯝꯁꯜꯂꯨꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨ ꯊꯥꯒꯠꯆꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡ ꯅꯤꯅꯤꯁꯦ ꯊꯥꯒꯠꯆꯕ ꯆꯥꯖꯕ ꯉꯝꯖꯗꯕꯗꯣ ꯉꯁꯤꯗꯤ ꯆꯥꯖꯔꯦ ꯑꯗꯨꯅ ꯏꯅꯥꯎꯗꯨꯁꯨ ꯌꯦꯡꯕꯤꯔꯣ ꯊꯥꯡꯅꯤꯡꯕꯤꯔꯛꯀꯦ ꯈꯤꯇ ꯌꯥꯅꯤ ꯑꯕꯤ ꯑꯩ ꯉꯥꯛꯇꯪ ꯂꯧꯒꯦ ꯇꯨ ꯁꯤꯅꯦ ꯄꯅꯤꯔ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯆꯥꯕ ꯍꯧꯔꯒꯦ ꯁꯤꯒꯤꯗ ꯊꯛꯀꯦ ꯏꯁꯥꯅ ꯁꯦꯝꯖꯕꯩꯔꯥ ꯈꯪꯗꯦ ꯍꯥꯎꯋꯦ ꯅꯣꯡꯁꯦ ꯇꯥꯔꯦ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩ ꯅꯣꯡꯗꯤ ꯃꯪꯉꯒ ꯑꯗꯨꯝ ꯇꯥꯔꯣꯏꯗꯣꯏꯅꯦꯕ ꯍꯥꯎꯔꯅꯨ ꯃꯊꯪ ꯑꯃꯨꯛꯇ ꯃꯇꯔ ꯄꯅꯤꯔ ꯊꯣꯡꯖꯔꯛꯀꯦ ꯍꯥꯎꯋꯦ ꯑꯩ ꯁꯝꯗꯣ ꯑꯩꯁꯨ ꯁꯝꯁꯦ ꯊꯥꯗꯣꯛꯄꯁꯦ ꯌꯥꯝ ꯁꯥꯒꯜꯂꯦꯕ ꯑꯗꯨꯒꯤ ꯆꯣꯠꯂꯦꯅ ꯊꯥꯗꯣꯛꯄꯅꯦ ꯁꯥꯏ ꯉꯝꯗꯦ ꯍꯥꯎꯇ꯭ꯔꯕ ꯍꯥꯎꯋꯦ ꯉꯔꯥꯡ ꯄꯔꯥꯊꯥ ꯍꯧꯕ ꯄꯔꯥꯊꯥ ꯆꯥꯕꯗꯤ ꯄꯥꯝꯖꯔꯒ ꯍꯧꯕ ꯍꯩꯇꯕꯩ ꯃꯌꯥꯝ ꯂꯩꯕꯗꯨꯁꯨ ꯌꯥꯝꯅ ꯂꯥꯏꯕꯅꯦ ꯑꯗꯨꯒ ꯄꯔꯥꯊꯥ ꯃꯅꯨꯡꯗ ꯐꯤꯜ ꯇꯧꯔꯒ ꯇꯛꯄ ꯍꯩꯇꯕꯩꯁꯨ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯆꯥꯕꯤꯌꯣ ꯁꯤ ꯃꯣꯔꯣꯛ ꯑꯆꯥꯔꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯑꯃ ꯀꯩꯅꯣ ꯍꯥꯞꯄꯒ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯗꯦꯜꯂꯤ ꯅꯤꯉꯣꯜꯅꯦ ꯃꯣꯏꯒꯤ ꯃꯃꯥꯅ ꯊꯥꯕꯤꯔꯛꯄ ꯑꯩ ꯄꯥꯝꯃꯦꯅ ꯃꯥꯗꯤ ꯏꯆꯥꯕꯨ ꯆꯥꯗꯦ ꯑꯩꯅ ꯂꯣꯏ ꯆꯥ ꯂꯩꯔꯝꯃꯦ ꯑꯇꯣꯞꯄꯁꯨ ꯑꯆꯥꯔꯁꯨ ꯃꯈꯜ ꯃꯈꯜ ꯁꯦꯝꯃꯦ ꯍꯩꯅꯧ ꯑꯆꯥꯔꯁꯨ ꯈꯨꯍꯥꯎ ꯑꯃꯅꯦ ꯇꯣꯃꯦꯇꯣꯒ ꯑꯣꯅꯤꯌꯟꯒ ꯄꯔꯥꯊꯥꯁꯦ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯆꯥꯏꯁꯦ ꯍꯥꯎ ꯂꯩꯔꯝꯕ ꯋꯥꯅꯦ ꯑꯕꯦꯅꯦ ꯑꯂꯨꯒ ꯌꯥꯟꯕꯗꯣ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯗꯤ ꯑꯂꯨ ꯄꯥꯝꯕꯅꯤꯅ ꯍꯥꯎꯋꯦ ꯑꯩꯗꯤ ꯑꯂꯨꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯂꯨꯁꯦ ꯍꯥꯎꯇꯕ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅꯗꯤ ꯅꯠꯇꯦꯕ ꯍꯣꯏ ꯑꯃꯁꯨ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒ ꯑꯩꯅ ꯆꯝꯊꯣꯡꯗ ꯊꯥꯛꯄꯁꯦ ꯆꯥꯗꯤ ꯆꯥꯏꯕ ꯑꯗꯣ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯍꯟꯈ꯭ꯔꯦ ꯆꯥꯅꯤꯡꯕ ꯆꯥꯕꯨꯗꯤ ꯑꯗꯨꯝ ꯆꯥꯏ ꯌꯥꯝꯅ ꯆꯥꯅꯤꯡꯗꯕꯗꯣ ꯌꯥꯝꯅꯗꯤ ꯆꯤꯛꯀꯟꯒꯨꯝꯕꯗ ꯍꯥꯞꯄꯕꯨꯗꯤ ꯍꯥꯎꯋꯦ ꯉꯥꯒꯨꯝꯕꯗ ꯊꯣꯡꯕꯗ ꯅꯪꯒꯤ ꯋꯥꯁꯤꯁꯨ ꯌꯥꯏꯅꯦ ꯀꯥꯡꯁꯣꯏꯗ ꯌꯥꯎꯕ ꯑꯂꯨꯗꯤ ꯍꯥꯎꯇꯦ ꯆꯤꯛꯀꯟ ꯉꯥꯗ ꯌꯥꯎꯕ ꯑꯂꯨꯗ ꯍꯥꯎꯋꯦ ꯍꯥꯎꯇꯕꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯄꯥꯝꯕꯅꯤꯅ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯍꯦꯟꯅ ꯍꯥꯎꯕꯗꯣ ꯑꯗꯨꯒ
ꯀꯥꯡꯁꯣꯏꯗ ꯍꯥꯞꯄꯗꯤ ꯆꯥꯗꯤ ꯆꯥꯏ ꯑꯗꯨꯒ ꯑꯗꯨꯝ ꯈꯔ ꯆꯥꯕꯗꯤ ꯑꯗꯨꯁꯨ ꯌꯥꯝꯅꯗꯤ ꯆꯥꯅꯤꯡꯗꯦ ꯑꯗꯨ ꯑꯂꯨ ꯑꯇꯥꯎꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯆꯥꯏ ꯐ꯭ꯔꯦꯟꯁ ꯐ꯭ꯔꯥꯏ ꯑꯣꯏꯔꯗꯤ ꯑꯩ ꯃꯌꯥꯝ ꯆꯥꯏ ꯑꯩ ꯑꯂꯨ ꯃꯃꯥꯡꯒꯤꯗꯁꯨ ꯄꯥꯝꯃꯝꯗꯦꯗꯣ ꯐꯩ ꯑꯗꯨ ꯐ꯭ꯔꯦꯟꯁ ꯐ꯭ꯔꯥꯏ ꯆꯥꯕ ꯂꯣꯏꯁꯤꯟꯈꯤꯗꯅ ꯑꯩꯅ ꯑꯂꯨ ꯄꯥꯝꯃꯝꯃꯗꯤ ꯃꯥꯒꯤꯁꯨ ꯌꯥꯝ ꯆꯥꯔꯅꯤ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯁꯨꯀꯣ ꯑꯗꯨꯏꯗꯨꯗ ꯚꯤꯗꯤꯑꯣꯗꯨꯗ ꯂꯣꯏꯁꯤꯟꯗꯕꯅꯦꯕ ꯀꯣꯟꯅꯗꯤ ꯑꯩꯅ ꯂꯣꯏ ꯆꯥꯁꯤꯜꯂꯦ ꯑꯗꯣ ꯀꯅꯥꯝꯇ ꯃꯇꯦꯡ ꯄꯥꯡꯗꯦ ꯆꯥꯕꯗꯣ ꯄꯥꯝꯗꯕꯩꯅꯤꯀꯣ ꯄꯥꯝꯕꯗꯗꯤ ꯑꯩꯈꯣꯏ ꯍꯪꯕꯧ ꯍꯪꯕꯤꯔꯔꯣꯏ ꯑꯩꯒꯤꯁꯦ ꯑꯩꯅ ꯇꯟ ꯄ꯭ꯂꯦꯟꯁꯨ ꯆꯥꯅꯤꯡꯉꯦ ꯑꯗ ꯄ꯭ꯂꯦꯟꯁꯨ ꯌꯥꯎꯕꯅꯤ ꯑꯕꯦꯝꯗꯤ ꯄꯔꯥꯊꯥ ꯉꯥꯛꯇ ꯆꯥꯔꯅꯤ ꯑꯩꯗꯤ ꯄꯔꯥꯊꯥ ꯉꯥꯛꯇ ꯑꯅꯤ ꯄꯔꯥꯊꯥ ꯑꯅꯤ ꯍꯥꯏꯁꯦ ꯇꯟ ꯃꯔꯤꯅꯅꯤ ꯁꯦꯝꯃꯤꯁꯦ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖ ꯅꯠꯇꯕꯅꯤꯅ ꯃꯍꯥꯎ ꯇꯞ ꯇꯞꯅ ꯂꯧꯔ ꯆꯥꯖꯒꯦꯀꯣ ꯃꯌꯥꯝ ꯆꯦꯂꯦꯟꯖꯇ ꯇꯧꯔꯗꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯃꯍꯥꯎ ꯈꯪꯗꯕ ꯌꯥꯎꯋꯦꯕ ꯃꯔꯛ ꯃꯔꯛ ꯊꯠꯂ ꯆꯦꯂꯦꯟꯖꯇ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇꯕꯤꯗꯁꯨ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯄ ꯑꯁ ꯇꯧꯒꯗꯕ ꯃꯌꯥꯝꯗꯤ ꯂꯩꯔꯦ ꯀꯛꯆꯤꯡꯒꯤ ꯆꯥꯁꯨꯕꯤ ꯍꯧꯒꯗꯕ ꯉꯥꯅꯨ ꯆꯥꯎ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯉꯥꯅꯨꯁꯦ ꯉꯥꯅꯨꯗꯣ ꯁꯨꯡꯄꯨ ꯄꯨꯔꯛꯇ꯭ꯔꯦ ꯃꯣꯏꯒꯤ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯍꯥꯏꯔꯨꯒꯦ ꯌꯦꯟ ꯌꯣꯟꯕ ꯃꯐꯝꯁꯦ ꯉꯥꯅꯨꯗꯤ ꯊꯝꯃꯒ ꯌꯣꯟꯗꯦꯕ ꯑꯗꯨꯁꯨ ꯃꯣꯏ ꯐꯪꯉꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯄꯨꯔꯛꯀꯦ ꯍꯥꯏꯔꯒ ꯁꯨꯡꯄꯨ ꯄꯨꯔꯛꯇꯦ ꯑꯗꯨꯅ ꯍꯦꯛ ꯄꯨꯔꯛꯄꯒ ꯉꯥꯅꯨꯗꯨ ꯑꯃꯨꯛ ꯆꯥꯖꯔꯛꯀꯦ ꯑꯗꯨꯒ ꯆꯥꯅꯤꯡꯉꯕꯅꯦ ꯉꯥꯅꯨꯗꯤ ꯄꯣꯛꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃꯗꯤ ꯆꯥꯗꯦꯕ ꯑꯗꯣ ꯏꯅꯝꯃ ꯆꯥꯗ꯭ꯔꯁꯨ ꯏꯅꯝꯃ ꯀꯩꯅꯣꯝ ꯆꯥꯒ ꯑꯩꯅ ꯄꯣꯛꯇꯣ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯅ ꯑꯗꯣ ꯄꯣꯛꯇꯨꯁꯨ ꯆꯥꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯆꯥꯗꯕ ꯀꯨꯏꯔꯦ ꯁꯤ ꯆꯪꯉꯛꯄꯗꯒꯤ ꯔꯦꯁꯇꯨꯔꯦꯟꯒꯨꯝꯕꯗ ꯆꯠꯄꯗꯗꯤ ꯆꯥꯏꯕ ꯇꯧꯔꯁꯨ ꯏꯁꯥꯅ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗ ꯊꯣꯡꯉꯒ ꯆꯥꯕꯗꯣ ꯑꯗꯨꯗꯤ ꯐꯪꯗ꯭ꯔꯦꯕ ꯑꯗꯣ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦ ꯑꯗꯨ ꯍꯦꯛ ꯑꯗꯨꯁꯨ ꯄꯣꯛꯇꯨꯁꯨ ꯐꯪꯗꯤ ꯐꯪꯉꯦ ꯌꯥꯝ ꯂꯥꯞꯄ ꯑꯗꯨꯒꯤ ꯆꯠꯄ ꯐꯔꯛ ꯇꯥꯕ ꯑꯗꯣ ꯅꯣꯡꯃ ꯆꯠꯂꯒ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯂꯩꯔꯒ ꯑꯄꯥꯝ ꯑꯄꯥꯝꯕ ꯆꯥꯅꯔꯣ ꯍꯥꯏꯁꯤꯅꯤ ꯑꯩ ꯄꯔꯥꯊꯥꯁꯦ ꯉꯁꯥꯏ ꯑꯩꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯅꯤ ꯍꯥꯞꯆꯤꯟꯈꯤꯕꯅꯦ ꯑꯗꯣ ꯃꯣꯔꯣꯛ ꯃꯄꯥꯗꯣ ꯊꯦꯡꯅꯔꯀꯥꯟꯗ ꯁꯥꯏ ꯈꯔ ꯁꯥꯕ ꯑꯩꯅ ꯑꯃꯨꯛ ꯄꯦꯁ ꯁꯦꯝꯕꯁꯤꯁꯨ ꯃꯣꯔꯣꯛ ꯑꯅꯤ ꯍꯥꯞꯄꯅꯤꯅ ꯑꯩ ꯅꯪꯗꯤ ꯄꯨꯂꯞ ꯌꯥꯟꯁꯤꯟꯅꯔꯦ ꯅꯪꯒꯤ ꯃꯣꯔꯣꯛꯁꯨ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯀꯥꯎꯊꯣꯛꯇꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯄꯒꯤ ꯑꯁꯨꯕꯁꯨ ꯑꯃꯨꯛꯁꯨ ꯍꯥꯞꯈ꯭ꯔꯦꯕ ꯑꯗꯣ ꯏꯅꯝꯅꯁꯨ ꯑꯃꯨꯛꯀꯁꯨ ꯍꯥꯞꯄꯦꯗꯅ ꯑꯍꯨꯝꯅꯦ ꯑꯗꯨꯅ ꯈꯔ ꯁꯥꯏ ꯑꯩꯒꯤꯗꯤ ꯆꯞ ꯑꯩꯁꯦ ꯆꯥꯏ ꯁꯥꯗꯦ ꯍꯌꯦꯡ ꯆꯦꯜꯂꯦ ꯈꯪꯗꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯉꯁꯤ ꯄꯔꯥꯊꯥꯁꯦ ꯃꯍꯥꯎ ꯌꯥꯝ ꯂꯩꯕ ꯋꯥꯅꯤꯗ ꯄꯅꯤꯔ ꯍꯥꯞꯄꯛꯀꯦ ꯈꯤꯇꯪ ꯍꯥꯞꯄꯤꯔꯛꯑꯣ ꯃꯇꯨꯝ ꯀꯌꯥ ꯃꯇꯨꯝ ꯑꯅꯤꯅ ꯌꯥꯅꯤ ꯑꯩꯒꯤ ꯒ꯭ꯔꯦꯚꯤ ꯈꯤꯇꯪꯒ ꯍꯥꯞꯄꯤꯔꯛꯑꯣ ꯌꯥꯗ꯭ꯔꯥ ꯑꯩꯗꯤ ꯃꯇꯨꯝ ꯑꯍꯨꯝ ꯃꯌꯥꯝ ꯌꯨꯝꯗ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯣ ꯑꯩꯈꯣꯏꯁꯤꯒ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯩꯅ ꯇꯥꯏ ꯑꯗꯣ ꯍꯟꯗꯛꯇꯤ ꯅꯣꯡ ꯇꯥꯗꯕꯒꯤ ꯂꯧ ꯀꯩꯀꯥꯁꯨ ꯌꯥꯝꯅ ꯋꯥꯅꯕ ꯃꯥꯜꯂꯦ ꯃꯊꯪ ꯆꯍꯤꯗꯤ ꯆꯦꯡ ꯇꯥꯡꯅꯦꯅ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯨꯡꯒꯪꯗ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅꯃꯛ ꯂꯧ ꯎꯖꯗ꯭ꯔꯒꯁꯨ ꯀꯥꯔꯛꯀꯗꯕ ꯐꯧ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯑꯗꯩ ꯂꯩꯔ ꯆꯥꯗꯣꯏꯅꯤꯅꯀꯣ ꯇꯥꯡꯉꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯧ ꯎꯕ ꯀꯥꯡꯕꯨꯗꯁꯨ ꯃꯥꯡꯖꯩ ꯑꯗꯒꯤ ꯂꯩꯔꯨꯕ ꯑꯩꯈꯣꯏꯗꯁꯨ ꯄꯨꯂꯞ ꯃꯥꯡꯖꯕ ꯄꯨꯂꯞ ꯃꯥꯡꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯦ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅꯁꯨ ꯀꯩꯀꯩ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯦꯗꯣ ꯍꯥꯏꯐꯦꯠ ꯃꯣꯏꯅꯁꯨ ꯁꯤꯟꯕꯤꯔꯒꯗꯤ ꯈꯔ ꯐꯒꯗꯝꯕꯅꯤ ꯑꯗꯨꯁꯨ ꯅꯣꯡꯗꯣ ꯇꯥꯗꯕꯅꯤꯅ ꯎꯄꯥꯏꯗꯤ ꯅꯠꯇꯕ ꯂꯩꯇꯦꯗꯅ ꯅꯣꯡ ꯇꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯩ ꯂꯧꯈꯣꯡ ꯁꯦꯝꯕ ꯂꯩꯗꯅ
ꯑꯗꯨꯗꯗꯤ ꯀꯦꯅꯦꯜꯗꯨꯗ ꯏꯁꯤꯡ ꯐꯖꯅ ꯊꯥꯔꯒ ꯃꯐꯝ ꯃꯐꯝꯗꯨꯗꯩ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯗꯕꯅꯦ ꯈꯪꯗꯦ ꯁꯔꯀꯥꯔꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯀꯩꯝ ꯍꯥꯏꯖꯔꯔꯣꯏ ꯀꯩꯅꯣ ꯍꯥꯏꯕꯗ ꯇꯧꯔꯤꯅ ꯀꯥꯏꯅꯣ ꯇꯧꯗꯔꯤꯅ ꯀꯥꯏꯅꯣ ꯑꯩ ꯀꯩꯝꯇ ꯈꯪꯖꯗꯦ ꯑꯗꯨꯅ ꯋꯥ ꯉꯥꯡꯖꯔꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯆꯕ ꯍꯥꯏꯗꯨꯅꯦ ꯐꯝꯃ ꯐꯝꯃꯒ ꯆꯥꯔꯒ ꯁꯤ ꯃꯉꯥꯏꯔꯦ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯍꯤꯡꯉꯤꯉꯩꯗ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯆꯥꯔꯒ ꯅꯥ ꯌꯦꯛꯄ ꯌꯥꯎꯕꯤꯗꯕ ꯃꯌꯥꯝꯁꯨ ꯅꯥ ꯌꯦꯛꯄ ꯑꯝꯇ ꯌꯥꯎꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯍꯤꯡꯉꯤꯉꯩꯗ ꯂꯩꯃꯤꯟꯅꯁꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯆꯥꯁꯤꯜꯂꯤ ꯃꯌꯥꯝꯁꯦ ꯅꯥꯗꯅꯕ ꯍꯣꯠꯅꯖꯒꯦ ꯑꯦꯛꯁꯔꯁꯥꯏꯁ ꯀꯩꯀꯥ ꯇꯧꯗꯅ ꯇꯣꯏꯅꯗꯤ ꯆꯥꯔꯦ ꯆꯦꯅꯦꯜꯁꯤ ꯍꯥꯡꯉꯨꯕꯗꯒꯤ ꯍꯥꯟꯅꯁꯨ ꯆꯥꯕꯕꯨꯗꯤ ꯄꯥꯝꯖꯩ ꯑꯗꯣ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯑꯃꯨꯛ ꯆꯥꯕ ꯍꯦꯟꯖꯜꯂꯤ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤ ꯅꯝꯅꯤ ꯍꯥꯏꯕꯒꯤ ꯈꯤꯌꯥꯡ ꯂꯩꯗꯅ ꯍꯥꯟꯅꯁꯨ ꯆꯥꯏꯑꯦ ꯆꯥꯕꯗꯤ ꯌꯥꯝ ꯆꯥꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯗꯨ ꯆꯥꯕꯗꯨ ꯄꯥꯝꯕꯒꯤ ꯍꯥꯡꯉꯛꯏꯅꯦ ꯆꯦꯅꯦꯜꯁꯦ ꯑꯗꯩ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯦꯡꯕꯤꯔꯒ ꯀꯃꯦꯟꯒ ꯄꯤꯕꯤꯔꯛꯄꯁꯤꯗ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯌꯨꯝꯒ ꯅꯛꯁꯟꯅꯕꯒꯤ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯄꯗꯣ ꯁꯤ ꯆꯥꯕꯤꯌꯨ ꯁꯤ ꯆꯥꯕꯤꯌꯨ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏ ꯌꯨꯝꯗ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯂꯩꯕꯩ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯋꯥꯔꯤꯒ ꯁꯥꯟꯅꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯟꯕꯩ ꯇꯥꯏꯞꯇ ꯋꯥꯈꯟꯗꯣ ꯈꯟꯕꯩ ꯍꯥꯎꯁꯨ ꯍꯥꯎꯋꯤ ꯇꯟꯅꯤꯅ ꯊꯟꯁꯨ ꯐꯅꯌꯥꯝ ꯊꯟꯒꯠꯂꯛꯑꯦ ꯇꯝ ꯇꯝ ꯊꯥꯡꯒꯠꯂꯛꯄꯗꯣ ꯇꯟꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯄꯣꯞ ꯊꯣꯛꯂꯛꯄꯗꯣ ꯂꯣꯏꯕꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯣꯏꯁꯤꯜꯂꯦ ꯇꯟꯗꯤ ꯑꯅꯤ ꯅꯪ ꯑꯅꯤꯗꯅꯤ ꯅꯪ ꯎꯠꯂꯤꯕ ꯑꯆꯥꯔꯗꯣ ꯃꯔꯤꯅꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯆꯥꯏꯁꯦ ꯍꯥ ꯑꯆꯥꯔꯗꯨ ꯆꯥ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯑꯪ ꯅꯪ ꯂꯧꯒꯦꯀꯣ ꯆꯥꯔꯣ ꯑꯪ ꯃꯇꯥꯏꯒꯤ ꯑꯀꯟꯕꯁꯦ ꯁꯤ ꯍꯥꯟꯅ ꯆꯥꯒꯦ ꯂꯥꯁꯀꯤꯁꯤꯅ ꯈꯔ ꯍꯥꯎꯕ ꯃꯌꯥꯏꯒꯤꯁꯤꯅ ꯂꯣꯏꯁꯤꯟꯒꯦ ꯑꯩꯁꯨ ꯑꯀꯟꯕꯁꯤꯅ ꯍꯦꯟꯅ ꯆꯥꯅꯤꯡꯕ ꯑꯀꯟꯕ ꯆꯥꯏꯅꯦ ꯑꯩꯈꯣꯏꯁꯨ ꯑꯩꯁꯦ ꯑꯂꯨ ꯄꯥꯝꯕꯅꯤꯅ ꯑꯂꯨꯒꯤ ꯃꯇꯥꯡ ꯌꯥꯎꯕꯁꯦ ꯁꯤ ꯃꯇꯥꯡꯒ ꯍꯥꯏꯖꯤꯜꯂꯦ ꯑꯩꯁꯦ ꯑꯂꯨ ꯌꯥꯎꯕꯩ ꯃꯄꯥꯁꯤꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯎꯕꯨꯗꯤ ꯂꯣꯏ ꯍꯥꯎꯋꯦ ꯑꯗꯨ ꯁꯤ ꯑꯔꯣꯏꯕꯅꯦ ꯇꯣ ꯁꯤꯠ ꯂꯥꯡꯉꯦ ꯑꯩꯁꯦ ꯅꯪꯁꯦ ꯆꯦꯂꯦꯟꯖ ꯇꯧꯕꯩ ꯇꯥꯏꯞ ꯆꯥꯁꯤꯟꯈ꯭ꯔꯕꯣ ꯅꯠꯇꯦꯗ ꯑꯩ ꯐꯖꯅ ꯉꯁꯤꯗꯤ ꯃꯍꯥꯎ ꯂꯧꯔꯒ ꯆꯥꯔꯤꯅꯦ ꯆꯥꯕ ꯑꯗꯨꯝ ꯊꯨꯕꯩꯅꯦ ꯀꯩꯅꯣꯝꯇ ꯅꯥꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯕꯣꯔꯗꯤꯡꯗ ꯂꯩꯔꯛꯄꯗꯣ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯊꯨꯅ ꯆꯥꯕꯗꯣ ꯑꯩꯈꯣꯏꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯩꯁꯨ ꯐꯅꯌꯥꯝ ꯍꯦꯕꯤꯠꯇꯣ ꯊꯨꯕꯅꯦ ꯑꯗꯨꯝ ꯍꯟꯗ꯭ꯔꯦꯕ ꯉꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯎꯋꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯉꯁꯤꯒꯤꯗꯤ ꯄꯔꯥꯊꯥ ꯄꯅꯤꯔ ꯆꯥꯕꯁꯨ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯩ ꯑꯗꯨꯅ ꯃꯌꯥꯝ ꯁꯖꯦꯁ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯖꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯄ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯗ ꯂꯣꯏ ꯍꯥꯞꯆꯩꯅꯦ ꯑꯗꯣ ꯍꯥꯏꯔꯛꯄꯒ ꯑꯩꯈꯣꯏꯅ ꯆꯥꯖꯔꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯅꯨ ꯃꯊꯪ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯇꯧꯖꯔꯛꯄꯗꯨꯗ ꯁꯣꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄꯒ ꯍꯥꯞꯆꯔꯛꯀꯦ ꯍꯣꯏ ꯊꯨꯅ ꯃꯌꯥꯝꯗꯣ ꯉꯝꯖꯗꯕꯒꯤꯅꯤ ꯂꯣꯏꯅꯗꯤ ꯍꯣꯏ ꯇꯧꯖꯔꯛꯀꯅꯤ ꯂꯣꯏ ꯏꯁꯜꯂ ꯊꯝꯖꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯣ ꯀꯥꯏꯅꯔꯁꯤ ꯃꯊꯪ ꯑꯗꯨ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯨ ꯌꯥꯎꯒꯅꯤꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯒ ꯍꯥꯟꯅ ꯌꯦꯡꯕꯗꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯅꯧꯕꯁꯨ ꯍꯥꯟꯅ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯗ꯭ꯔꯤꯕꯁꯨ ꯁꯣꯏꯗꯅ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯕꯨ ꯍꯣꯏ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯩꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯃꯌꯥꯝꯒꯤ
ꯁꯞꯄꯣꯔꯠꯁꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯄꯤꯕꯤꯌꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯀꯤ ꯑꯩꯈꯣꯏ ꯃꯊꯧ ꯌꯥꯝꯅ ꯇꯥꯖꯩ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯁꯣꯏꯗꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯍꯣꯏ ꯕꯥꯏ